ꯃꯌꯥꯝꯅ ꯂꯥꯟꯅ ꯂꯧꯕꯤꯅꯨ ꯁꯨꯝ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯅꯤ ꯈꯟꯗꯣꯛꯄꯤꯌꯨ ꯑꯗꯣ ꯆꯥꯕ ꯍꯧꯖꯔꯒꯦ ꯀꯣꯟꯅ ꯃꯈꯥ ꯇꯥꯕ ꯁꯨꯝ ꯍꯥꯏꯖꯔꯛꯀꯦ ꯍꯧꯔꯁꯤ ꯏꯌꯥꯝꯕ ꯂꯦꯠꯁ ꯒꯣ ꯍꯣꯔꯦꯟ ꯁꯤꯅꯤ ꯍꯌꯦꯡ ꯁꯤꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯍꯤꯡꯉꯩꯁꯤꯗꯅꯦ ꯆꯥꯅꯤꯡꯕ ꯆꯥꯔꯒ ꯊꯛꯅꯤꯡꯕ ꯊꯛꯇꯣꯛꯑꯒꯅꯦ ꯁꯤꯍꯧꯗ꯭ꯔꯒꯅ ꯀꯃꯥꯏꯅ ꯇꯧꯕ ꯅꯠꯇꯦꯅꯦ ꯍꯣꯔꯦꯟ ꯍꯌꯦꯡꯁꯤꯗ ꯅꯪ ꯁꯤꯍꯧꯗ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯕ ꯑꯣ ꯁꯤꯍꯧꯗ꯭ꯔꯒꯅ ꯑꯗꯨꯝ ꯊꯛꯑꯦꯗꯅ ꯅꯪ ꯇꯥꯡꯗꯕ ꯊꯤꯔꯣꯏꯅ ꯀꯩꯒꯤ ꯃꯌꯥꯝ ꯆꯥꯕꯗꯤ ꯁꯤꯗ ꯐꯨꯏꯒꯤ ꯑꯗꯨꯝ ꯇꯧꯕ ꯃꯍꯥꯎ ꯌꯦꯡꯉꯤ ꯂꯥꯛꯇꯣꯏ ꯑꯃꯨꯛ ꯍꯩ ꯌꯥꯗ꯭ꯔꯦ ꯁꯤꯕꯨ ꯃꯤꯁꯟ ꯅꯝꯗꯣꯏꯕ ꯌꯥꯝ ꯍꯥꯎꯅꯤ ꯂꯩꯀꯣꯏ ꯍꯥꯎꯅꯤ ꯃꯨꯛꯕꯥꯡ ꯆꯥꯔꯦ ꯇꯧ ꯃꯩꯗꯤ ꯆꯥꯗ꯭ꯔꯦ ꯂꯣꯏꯔꯦ ꯏꯅꯥꯎꯗꯤ ꯅꯍꯥꯅꯤꯅ ꯈꯔ ꯇꯧꯔꯤ ꯃꯥꯗꯤ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ ꯆꯥꯈꯣ ꯆꯥꯈꯣ ꯅꯪꯒꯗꯕꯣ ꯍꯥꯎꯗꯤ ꯍꯥꯎꯋꯤ ꯍꯥꯏꯕꯨ ꯏꯌꯥꯝꯕ ꯍꯥꯎꯃꯟꯗꯅ ꯂꯣꯏ ꯂꯦꯛꯇꯣꯏꯑꯦ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯒꯤꯅꯦ ꯃꯌꯥꯝꯅ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒꯤ ꯆꯥꯔꯝꯗ꯭ꯔꯦ ꯚꯥꯏꯔꯦꯜ ꯑꯣꯏꯈꯤꯗꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕꯗꯤ ꯊꯣꯁꯥ ꯇꯥ ꯇꯣꯛꯀꯅꯤ ꯌꯥꯝ ꯌꯥꯕꯗꯤ ꯀꯩꯅꯣ ꯈꯔ ꯌꯥꯝ ꯆꯠꯁꯜꯂꯨꯅꯦ ꯆꯧꯔꯤꯗꯤ ꯆꯥꯗ꯭ꯔꯤ ꯂꯣꯏꯅꯕ ꯍꯣꯠꯅꯖꯔꯒꯦ ꯕꯤꯔꯌꯥꯅꯤꯁꯤꯗꯤ ꯂꯩꯁꯦ ꯆꯥꯔꯣ ꯃꯨꯛꯕꯥꯡ ꯑꯇꯩ ꯑꯩꯒꯤ ꯆꯦꯅꯦꯜ ꯂꯥꯛꯑꯔꯣꯏ ꯉꯁꯤ ꯐꯦꯜ ꯑꯣꯏꯔꯦ ꯑꯩꯗꯤ ꯄꯨꯔꯥ ꯄꯨꯡꯐꯦꯜ ꯐꯦꯜ
ꯃꯌꯥꯝꯅ ꯏꯁꯩꯁꯦ ꯐꯨꯜ ꯇꯥꯕꯤꯅꯤꯡꯕ ꯌꯥꯎꯔꯒꯗꯤ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯣ ꯌꯥꯝ ꯐꯖꯕꯁꯦ ꯍꯥꯏꯅꯣ 해서 쓰나 너기 빠와야 게 ꯑꯩ ꯄꯋꯥꯔ ꯌꯥꯗ꯭ꯔꯦ ꯃꯌꯥꯝ ꯃꯇꯥꯡꯁꯤꯗ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯀꯣꯃꯦꯟ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯖꯕꯤꯌꯨ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ